Football arena turf ground nama Shanggakhre mayai kaba chinjak tegi laptop tuna masamo fawa tinjang kaijang daba amasung afaba sanaroi kya puthokna ba pandamda SSA football turf arena haina mingthonba turf ground ama ngasi Imphal West district ki manung chana leiba mayang Imphal Bengun gi thong ahanbida saba loiraba SSA football turf arena ama hangdokre sanga bagi thoram aduda Phagakchau high school gi founder SSA football turf asigina mapu Pusam Salim Manipur Legislative Assembly ki Speaker Thokchom Satabrata Mayang Imphal AC ki MLA Kongkham Robindro amadi Ketrigao AC ki MLA Sheikh Narul Hussain Mayang Imphal PS ki SDPO Tayen Jam Clinton MMWO ki Vice President Chesam Achoba Haji Committee ki Hanagi Chairman MV Abdul Salam na mathangsitna Chief Guest President amadi Guest of Honor oina sarukyaki ngasi gi tharamadu ga mari leinana mayang Imphal AC gi MLA Kongkham Robindro na fongdokibada ngaihaki politics ki kudong chaba lauraga amana ama hunaraga ngaihaki oiba political gi kudong chaba lauba dugi mahutta aikhoi amato oina policy puthokpaga loinana Ladiba Inner Life Primary System ILP haina khangnaraba asi khangba yaurami khangdabasu yaurangani aikhoi amato oina lingjen manana changsilaba matamda aikhoi gi apamba phangba ngamgani maram aduna aikhoi gi apamba ama hek leirabadi aikhoi amato oina punsinba matam oire haina fongdokhi